Hojik Israel harau benar hari malam di makoi tuminna hojik nakalam da thaido kresini anglup ani khatna halam laga makna mayam tilak laga phudarak poi tanja sida chance lauraga maning dagi hut leithokan satkiraga ma tuminna laptakna yengbudo adugi saktam ni hojik ka Israel da ukrise sin karino hai matam da hojik prithibi da chak launre amase angak poi kre masida karigumba ceasefire amati further hengatna duna fight to toktra di world war oibagi saktam ni second world war do oikibudu su madugi saktam khaktari madudi country amaga khatna badagi amana amabu tongsilaktra mathang tongsilakpudagi world war oirimni madugi saktam ado hojik middle east ta oiroi habi kari lai Israel na haire US ta nakhoi Iran gi nuclear base ahum si thugayu haidra madugi matungda makhoi na akan batawraga prithibi gi miyam na haibada ngang bata amati tawkanu maduna kaiso asokpa mayam da lairoi haina madu ta da muke attack tawre adugi matungda Iran ki makhoi gi leijiba purmak ase setback ohenkre nuclear base makhoi na kaide haibni adubu madubu sengot pada adubu amakka revive tawraga torokpa sa awaba mani aduga thugairamni bakanglu US amti Israel na hairi madudi madu phajana so I haidra so Iran na sok chati haipiki wani matung da kari oiba khangde hojik sin si chen si kaino hai matam da Iran gi foreign minister chai kri Russia da phajana tok taw na khre aduga Putin se tok tawringai tanja asida yamnu sathi na sauningi amati mark se achak mama ke thamoi nung da lai sini aduna source kharna asumna so hairi madi Iran da Putin na adugum offer piraki sini madi na khoina aikhoi de kari pami loina pudre salo sini aduga US na hasi tawrakibase madugi reply taw haibo wafam asigi indicate pirakisni kari mathau tai nakoi air defense system mathau ta bra kari mathau tai pu kho siri hoji Putin hai dise masigi matung da sin se kaino hai matam da Qatar sida attack tawkre Qatar gi capital Doha gi manakta America gi base leitana masida attack tawkre Qatar da di khangbajat ni maudi Israel so hairam gani natraga America so hairam gani maudi na koi de Iran attack tawrakani masigi phibam da laikre Iran ne indicate piram ja Iran ti hair tawbani masi Iran na tawji kaino hai matam da Qatar na koi da America gi air base leiri se machine natra do ekhoi de use story do matang da madugi tu ekhoi thu ajabani na khoi da buti natte haiba adu Qatar na hojik yam saukre prithibi da ahan borongani history da modi Qatar da swai missile ta ka isa missile tra muk ka thajan mare masida Qatar na mukhogi advantage where badugum air defense system tawdra madu pu interrupt tawkre amakhak tasin kre machine explosion oiba amama oiba oire hojik Qatar na haikri sina na khoi de attack torokpa aduga akhoi na khoi de kaidawisini adubu hojik Iran haipna akhoi na khoi de attack tawbunte na khoi de khoi ki brother country ni aduna akhoi na tawbasi US ki base tani US ki base na khoi thamisi kari kiro masida gini hojik Iran bu mai chakhalam Iran da mai chusalam le asigi matung da machin manao Qatar ama Middle East mased amana ama am chungchale Qatar na Iran ta attack torati Iran na amaka halakini adugi matung da Qatar ki tamakta atop sulaklani we so masen tawkhaina horani phugaina horani asom da Israel tumin da horani aduga US ka war se oikragani asom da Iraq tasu US ki base ta attack to yai adura condition ase masigi phibam tani Israel hujik pambani handage madi US lan asire changakpa makoina laithok ta laihopa aduga sokno khibna makoina asum tumin laihopa adugi plan exact plan ato podo point da pinpoint ta kre makoina pamba ma adumak ni hujik oi khrise kaya lukro phibam na aduga Qatar da kayam so ipalli hujik madugi leite adu hoju oi kadori se mairik tigi maichau gumbagi wani aduga Donald Trump na wafam amsa hai khre sinima di Israel amati Iran gu war se ceasefire oi rakani haidna ceasefire sumak to honmanga mi ceasefire na to sum khoi loin to honmanga mi hojik pawam sa tari haudi ceasefire oi helani haidna Israel dagi horakani sini aduga ceasefire oi yare kariga di makhoina pamlam badu thungkhre dara makhoina ningbu thungkhre Iran nuclear leibia de amadi makhoi nuclear country oipi yati haibigi mission ado mapungsu phadore makhoina thugai khre hojik ceasefire tawrasi yare harba kanno hojik fresh news balakli badi ceasefire tawrani haiduna so
wafam amaga hojik nungairi ne Donald Trump na masigi Qatar da mkhoi airbase ta attack to kipse masigi matung da hairaki hairi madi magi social media da truth ta ma madda madi congratulation world hojik ase peace ki matam oire aduga thank you Iran matudi nakhoi na masida attack to base masida khoi de kai thoina sokhaudre Qatar gi so sok pa pan bayam oi haudi aduga hariba mizale ma ta ki base masina yam sok ti sokhaudre sini aduga hojik Donald Trump na haigre thank you ni Iran aduga nakhoi na khoi attack to rak pase masina khoi na han akhoi tawrubud adugi retaliation di haire so masigi reply na khoi da piroi haidro Donald Trump na masigi reply piroi haikre aduga hujika Iran peace talk da lakpam thoi amasung santi da lairani hujik world congratulation oyo Iran amati Israel gi marakta amati khoi marakta amati Middle East tori purma ase peace tom da santi rom da hujik lakpagi matang oire aduna so Iran na makhoi da nahan attack to tawruba adugi reply laukhre sini aduga madun di sokhaudre dana sokhaudre matung ta hujik madugi reply do halloi sini Donald Trump na hairi se aduna hujik peace tom da laklani haiduna phajana social media da ithora kresire masi condition oil se angakpani aduga angakpo phom na ma di handaki attack ase oina khra matung da oil price ase down oi khresini oil price hongdakre masigi mamang da oswa hina attack to oil price sat haigat ki sini adu handaki matang da oil price down oi khresini masu angakpo phom ni hojik Qatar da attack to hojik Qatar na handraba America na halloi haripna na Qatar na kari kuma hangrade amukka bera karakani adu Donald Trump oina ti halloi sini hojik hairise phibam se mongam ni orise aduna kanglup amna sahirak lemadi masi America na plan torga han bana plan yek thokraga sandar per game haida Iran te attack tore Iran ma sokre makoi mi lising ma hayan siri masi gatung da makoi official sing headquarters sing event media house powder thuai kre IGC gi ama magi masi matung da Iran de ma sokre adu gi matung da Iran Israel su sok tabra Israel gi mafam kasu sokra bani mi su si kra bani makoi phajana haidok to ki wani so Qatar da attack to base masi Iran ga hainer ga to hali Iran na Qatar de attack to bagani hojik Donald Trump the congratulation high grace prithvi da aduga thank you Iran high grace adugi matung dani hojik ceasefire gi saireng amko khongbo raklise aduna hojik lak iba 25 hours ki manung asida oikhibi ai chini ceasefire Israel gi site gi Iran da hamla to bse masi tokibi yai aduga Iran su masi tokibi yai aduga Iran su masi gi ceasefire se yafam tho yam sung yakini hainari sokwa sok la dana Iran ki makoi wanung do oigadab do oikre aduga Israel na makoi pamadu pamkre hojik Donald Trump peace ki site ta laklani amsung masi peace ohendabi yati haibo phom siam kanna lonare sini hojik Israel na harau khre manung ta oikri se haikoi gani haikoi na pamadu oire amadi haikoi lithokraga hojik US ka tawna ore dana aduga hojik Iran amati makoi meren tawna hore dana haibasi hojik amna harau ret amre aduga matung da hojik se peace tom da muk lakpagi phom ni aduna ceasefire oihanani haibse Donald Trump nyam kan laukhre congratulation prithvi kan halau ithokre hojik angakpani ore se Qatar na su retaliation ti taw halloi haibse Donald Trump to hojik haidi sini aduga Iraq su attack ni aduga masina amuka US na tawro nokoi su attack hain tawraba amuka phibam disaroi dori masini hojik kumai oi khse prithvi da ngak na khre ma de Middle East mai se chakadaba khajik ta ngai rabani adubu hojik phathana dori ceasefire am ta lakpagi wafam amma oire hain su am hainari sini se ngase ayuki haukhibanu midang pung ahum aswai de yam kana nai nar liba matang ase